Maruiba Pau Yausang kumhaigi ngasi nini sanba numita mioisa kayana Sri Sri Govindaji Temple da laktuna mapugi mingkai saksonduna pitskari gi numit thoram pangthokre. Security Force amadi Manipur Police na sathakiba tongan ba thibu humbagi thabakta masing yamlama khusu khulai kya phagat pangamkhre loinana sankhai thumkhai tawada chenabani haiba miyoyama phaba ngamkhre. Amadi Assam ki Dargaon da leiba Lachit Barfukan Police Academy gi nauna saba loiraba building sing Union Home Minister Amit Shah na sangaduna lengakta khusinakre. Kurumzari ISCOM Manipuri pau meeting tabiri bakhoi puna makpu taram noksari hauji pau sandukna bisari ngasi yausang kumhai gi nini sanba numita mioisa kayana Imphal gi Palace Compound da leiba Sri Sri Govindaji Temple da sankirtan ga loinana pitskari gi numit thoram pangthokre ngasi gi thoram adu da mapu gi mingkhai sakson bana mapung oiba thoram oikhi nakal amaromda lekai gi da tongan ba event single loinana yausang sports ki thoram pangthok nakhi masida natana angang amadi naha oiriba singna aber taina duna kumhai asi harau tayamna pangthokpagi mami takhi adumapu lamdam asigi waroisin purakpa ngamdana leiriba irang asigi yenglaga mangani sanba numit phauba sathagadaba yausang kumhai asiga mari leinana pangthokpa thabal songbagi thoram singdi pangthok leidauri. Atopo operation amada security force ke kangbu woman Surasanpur district ki dampi dagi masing yamlaba khusukhulai kya phagat pangamkhre hairi phagalaba khusukhulai sing asida magazine yauba rifle sing single barrel gun local made rifle pumpi kapayariba nongmai maru sing SMC carbine magazine baufeng radio set helmet jungle boot RED amadi anti riot stun cell kaya yauri. Manipur Police ki kangbu wamana thasi ki tara mari da sathakiba thibu humba ki thabakta aina thingkraba PLA ki active cadre ama fare hairi pharaba myoy adudi thoksom diamond maitai sahi kuntaruk ne mahakaksing district ki langmaidong mamang lekai dagi phaba ngamkhibane mahak langmaidong da leiba school amade staff singda ki han khanganduna senkhai thungkhai tawlas chenaba myoy amani hairi thoksom diamond dagi lupa sahum kun yauba wela damasu fangbang ngangkhe. Assam ki Sri Bhumi City manakta leiba bypass road ta asat awok sing sek tobada yaba tablet lising mari fuga konana miyoi ani fagat pangamkhre Sri Bhumi Police ki SP Partha Pratim Das nalusingba kangbu mana sathakiba operation naduda Mizoram gi Champhai dagi chinganingai oiba moongda lakpa truck ama khamduna sek tawada truck adugi gear box ta lotuna thamlamba yaba tablet sing adu thengnarakibani hairiba yaba tablet sing adu malemgi kaithal lupa crore kuntra mari rongi senfam oigani hairi thogdoga se mari leinana pharaba mioyani adudi kasargi kalendagi samim udin amadi tanzil abedin ne makhoi anigi mathakta thogdok asega mari leinaba case ama lakhatuna Makoy na tabak tawriba asawa khutpu sing adu fagat nanaba makhatana tizinba hokre haina pau asin makhatari. Assam ki Ghola Ghat district ki Dargaon da leiba Lachit Barfukan Police Academy da ahanba phase ki oina semgat sagat liba sing mapung phahan khibaga loinana
ngasi Union Home Minister Amit Shah na hakthengna saruk yaduna sangakre sangabagi thoramasi loiraba matungda Assam gi DGP Harmit Singh na Police Academy asida piriba khudong saba singi matangda kupna paudamkhi tungda se Minister Himanta Biswa Sharma Union Minister Sarvananda Sonowal amadi Assam lenga ki mukok thongba official singa loinana Amit Shah na Academy asigi nongna saba loiraba building sing yengsinkhe ngasi sangabagi thorum aduga mari leinana Amit Shah na phongdokhibada Assam haiba awang nongpoki state asi Congress na palingai matamdadi lalhauluk kaya leibana maram oiraga tangdu leita da balamdam ama oirame haujikti haiba state asi chawkhat lamjelda khumang chawsinduna India gi ahanba semiconductor unit leiba state am oiragani mahang makha tana hai Assam da rupa crore lakh ahum gi infrastructure development gi damakta haiba senthang asi kaitharagani masina lamdam asida thabak phangdabagi awaba leiraroi lamdam asigi thabak phangdaba naha sing khakta natana India gi atopa state sing dagi su mioi kya gi thabak piba ngamlagani masi punamak asi Assam gi Chief Minister Himanta Biswa Sharma na kathokpa amaga loinana sangsilakliba khongthang kya gi mahaini haina singthakhi शासन में 10 साल में आसाम को 1,27,000 करोड़ का डिवोल्यूशन ग्रांट और ग्रांट इन एड मिला और मोदी जी के 10 साल में 1,27,000 करोड़ से बढ़कर 4,95,000 करोड़ रुपया हम दे चुके 4 गुना अधिक पैसा हमने कांग्रेस पार्टी के शासन से एनडीए के शासन में बीजेपी के शासन में दिया। मैं पूछना चाहता हूं कांग्रेस पार्टी को आसाम को इतने साल तक आपने दंगों की आग में झोंका ग्रांट नहीं दी शिक्षा की व्यवस्था नहीं की इंफ्रास्ट्रक्चर नहीं बनाया और शांति भी नहीं आने दी। मोदी जी के 10 साल में इंफ्रास्ट्रक्चर भी बन रहा है शांति भी आई है और कई प्रकार के उद्योग भी लगे। Plan Give Life Poppy Tax Life haiba banner makhada RPI Youth Wing na uzara kaya yanthokhrei sahi asigi lamtagi yausang kumhai ga mari leinana lekai lekai gi club sing na sinduna pangthokpa Sports kamari leinana kangla dagi meira lauraga halakpa singda RPI Youth Wing gi maikai dagi uzara kaya yanthokhi Party sigi National Secretary Maheshwar Thaunawjam gi meeting makhada Kaisampata leiba RPI Athawale gi office mamangda lakpa lamjeloi sing pungin thogat pagaloinana uzara kaya adu yanthokhi tungda lekai lekai da sports sin langliba club sing da susatuna uzara sing adu yanthokhi Thoramaduga mari lenana RPI Youth Wing gi Vice President Maisnam Bizemna lamdam asida popi thaduna umang kaya manghalakliba kaya asi kharada oirabasu mensinnana bahaiduna party asigi National Secretary Maheshwar Thaunawjam gi meeting makhada uzara yanthokpagi thoramasi pangthokpani haina phongdokhi Malay masida kai thadeba aying asagi khal amadi lamdam asida popi na manghan khaba lamdam mo oriba lamdam asi tangto orabasu khoi yaragadi haidina khoi wa haira pambi sina bahut sinjaraga asamba Malay mama imale dum laba hanagi nesarina piramaba dum laba hajjaraba imale ba sanale ba Manipur haibado adu wohenba ngamnangagi pandamda ꯑꯩꯈꯣꯏꯒꯤ ꯊꯤꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄ ꯑꯁꯤ ꯈꯔꯗ ꯑꯣꯏꯁꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯁꯤꯡꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯄꯤꯑꯥꯏ ꯑꯊꯥꯋꯥꯂꯦ ꯁ꯭ꯇꯦꯠ ꯌꯨꯠꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯎ ꯆꯥꯔꯁꯤꯡ ꯑꯁꯤ ꯌꯦꯟꯊꯣꯛꯆꯗꯨꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯁꯤꯡꯗ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯊꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯂꯤꯕ ꯑꯁꯤ ꯈꯔꯗ ꯑꯣꯏꯁꯨ ꯀꯟꯅꯕꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ Universal Friendship Organization UFO gi Additional General Secretary oina matam sangna thau puramba wangkhai pukhrambam leiraktagi leikhidraba laisram laisa atopa ming Devadatta Maitai gi mangani leihul thoram ngasi pangthokre mangani leihul gi thoram madu da leikhidraba laisram laisa gi mafamda UFO gi members singna haikat lekat tambaga loinana
UFO gi salute piduna ikai khumnaba su utki thoram aduda UFO gi General Secretary Singh Commander Singh amadi mafam kyadagi lakpa UFO gi member Singh na saruk yakhi thoram aduga mari leinana UFO gi Publicity Secretary ti Wanglen Maitai na phongdokhibada laikhidraba laisram laisa na hinglingai matamda UFO gi damakta awa ana nungzu nungsa amadi oizaba thidana kathokpaga loinana thogai kaya Puramba misak amani mahakna laikidaba haiba asi UFO Central Headquarter Haipoki oina asoba mangzaba amani haiki Run Strong Run Proud haiba hiramda kuntaruk suba sector Assam Rifles ki midyang makhada kunmathoi suba Assam Rifles District Sports Association Sandel amadi Wiscraps na punna sinduna Marisuba Run Sandel Run 2025 Mini Marathon ngasi pangthokhiba lamsang lamjeladu Palel Sandel lambigi Haibunglok mapadagi kuntaruk suba Assam Rifles ki DIG Brigadier Robin Zetterji na lamthaduna District Headquarters Sandel ki Zafau Village da leiba Maha Union Government Higher Secondary School da panthungpham oike ngasigi lamsang lamjel lamthabagi thoram aduda kunmathoi suba Assam Rifles ki Commandant Colonel Amit Mane yauna company asigi officer sing amadi Chandel District Police ki Additional SP Operation Jamna Anal susaruk yakhi tongan ba category da pangthokhiba lamsang lamjel aduda makok mathang taraklaba lamjeloi singda asamba mana kaya supiduna pungning thogatkhi Loisilapata maroi babau amuka hanapizari Yausam kumhai ngasinini sanba nimita Myoisa kayana Sri Govindaji Temple da laktuna mapugi ningkai saksoduna Pitskari gi numit thoram pangthokre Security Force amadi Manipur Police na sathakhiba tongan ba thibugumagi thabakta masing yamlawa khusu khulai gya phagapa ngamkhre loinana senkhai thungkhai tawbada senabani haiba mioi ama phaba ngamkhre amadi Assam gi Dargaon da leiba Lachit Barfukan Police Academy gi nauna saba loiraba building sing Union Home Minister Amit Shah na sangaduna lengakta sinakre Hausi fawbagi ISCOM News episode Manipuri pau matanga sa luijay miding tabiri basing pamukana khuramjari